khul ngak pa sing sidi Congress party na kari haina khanbage haibadudi khul ngak pa sing asi kannaba ain am semaga ngakpi ba natragadi makhoi je hayeng ain gi mieng dadi mara lere haiduna pha punba tawrakani haibase akoi 24 gi angan ba 23 gi aroi badagi Congress party na press conference so hai gre 24 gi budget session gi governor gi head speech tu gi matungda ain semsi khunngakpa singje kannabagi da mukta ina hai khibado ningsanga gadi Siri Suresu ngarang wafum singa se thamoi dabani amukhan rewind tawraga taragati Siri Suresh ki ngarang gi press conference tawru matungna masana mok aigi press conference to lan gre singdofam du thokne am ikai ningai de Article 355 says Chanabra Chanadra Haidana budget session da hangbaganda Honorable Chief Minister Siri Birena Chana de no khumbi 24 gi budget session da aduga hojek ngarang gi wangang loi ani duna haibasi chanere haibasi Sri Bimola khangdabra haiba Sri Bimola parliament wangang mudu nahan gi dasu chanera gadi documents indu puthok piro order copies indu piro haibne chief minister natra governor natra chief secretary haibu nungai tsu DIPR gi khudang da thadokadam ne prajada information pigadam ni press ki through the pigadam ne